Hello, good morning everyone. Welcome back to my channel and Khurumjari Kususangbo and Namaste from Sikkim. Ngasi ko inadi ay iche ki yumda chat ki haidi iche haidi ay ki nupagi machido. Aduna sida kena tawde ko Buddhist ki family ta kai guma yum thado ga chat bo lebo taragadi ising kat pe mota ching oina ka lebo laigi duna si imana ching kat khre duna ising kat pagi konche phengdo maga chat ke na trade koi hapta mani le ka dobani na kena tawne baidi tusan gine ba konche duna kon phengdo ga chat ke adu akhoi na chato pham ji keno ni ko Ravangla ko Ravangla South Sikkim body oi pudni pule doi tar kasu Ravangla ko yamna su ingi ko morom da di Ravangla da di tuga winter da di unga su tai ko saida aduga moi nong chawa matam da nong ji sungle lep de bi dum tar leba duna ahorom da ai yum leba jaga sida saboi tar ko su morom da ingam ganeba aduna tum holaga imana keno chinga lerme lai thame su thalame aduna pung keno tare ko ayuki pung 3 makhai tare hojik imana lai khoramba lorama panina ai thabol losala kanda chak thong ga char ga chalani ko aduga yumda kuina leiroi da banina yum thado chato banina hadi lei thaba singdo hadi sigido ba ising char da di sigido ba singdo adu mo apanda thangdo madi nong tarak pa ising do dum chai jaki na masage aduna firon yum salaga chana tawrsi ge gino thengine ba ko adu singtam bazar de hojik se yam saramgani ko kaina da khoni se singtam bazar yaudone ba do singtam bazar de gi Ravangla gi gari um tong ja toine ba khoni se aduna singtam bazar de saramgani du ko Ravangla da ingam gane ba ado khoni yam ingali ko ima khoni se aduna khoni di firon mayam pur ga chale ba aduna ije na maramak tai je haudong ne na lakne ko haudong se sida kaino hai ko biralu hai ko aduna ije haudong ni na dum lakne ba hai di firon mayam pur ga lae na horen yeng halake haidi akoina bazar hege okiba kan ko singtam de gi Ravangla hege okiba kan ne khanging inge ba nungsit ka se ing maset le ba duna haidi ima su masa nungai te ekta nar e ba cha tar ga de duna kene tawde phase yam phajai ko Ravangla aduga marta koi ba chat pa sang tar ga di ai atum yeng halake aduga ai hoji class su haure koi keno gi 3rd semester ki akoi class haure duna ai Saturday ga Sunday ga class tawi ko aduna ai kino to class yaw baki laptop pura ga chat toini aduga han iman bilam bado duda man ngari khara pubire duna ama da bu chalasu ngari khara pura ga chaladi chak cha su yai tana ko duna ngari ti puta sunga ya deba ko ima hoju ngari cha bhai ko haidi moi muro ko mela ga cha bado aduna tadi haite aduna losalasi duga chalasi Ravangla kamai tawge horin ngal ler ka yeng halake ado mi gaisina ingonda kaino hai ko haidi akhoi mana su haidi phajana phani ko maselaga phi ilaga chalu yadra an ingonda hai bai tare ado firon je kaino da akhoi na tongdoi gari su khorom da kaino gumbu duna ti ko haidi sagi gari pura ga chatpa na ti ko adu gari wai cha tar ko su akhoi de gina Ravangla yob da lupa 3,000 gumba bi de ne ba aduna paisa su tangi du sarupadi akhoi ima ga khoini kaino to lupa chahum ga kaino changani tuka lupa changa natraga satruga dai mu changani dum yawe dana ko yam kana thidresi ay dana paisa tingre dana aduna chalasi aduga aina phanek salaga chatri to kaino horen angal ler ka mu yeng halake gari ngai na bado sida kaino tawde gari nungai te ko kaino ta khoi ain leiba jaga sida haidi ayungon ta phokti gari la mi pung 10 phawba duga 12 12 tar ko dai de gari yam nungai te ko aduna hoji pung 13 makhai ta salaga dore ima khoni gari ngai de singtam bazar yaure dugo singtam bazar da hoji se 32 33 degree de maina sai ko aduna ticket ka Ravangla chalasi adara hoji se keno je thabi se sida keno hai ko kakra hai ko sida ko thabi se haidi sai ki local oibani ko aduna Ravangla da phangdi dine china leiro nam lei humang yam sawe sida singtam da ti do sweater li laga lai se kai gino na hangi ni mine ngonda orin Ravangla da indum to di khangdaba ko do humang chanam nappe ba aduna pisum phoi ba kawre aduna gari ticket ka kanda mi suram da tum pisum phoi ba mu lure sugumba gari se chatle ba ko kaino se haidi swai da ching loi bani na gari se sugumba chatle ba duna
ꯃꯔꯛ ꯃꯔꯛꯇꯗꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯅꯠꯇ꯭ꯔꯁꯨ ꯃꯅꯤꯡꯗ ꯇꯣꯡꯕ ꯑꯗꯨꯝ ꯌꯥꯎꯋꯦꯕꯀꯣ ꯑꯗꯨꯅ ꯈꯣꯡ ꯊꯝꯐꯝꯐꯥꯎ ꯂꯩꯇꯦꯕ ꯒꯥꯔꯤ ꯇꯣꯡꯕꯁꯦ ꯑꯗꯨꯅ ꯁꯤꯗ ꯐꯅꯦꯛ ꯁꯦꯠꯂ ꯐꯤ ꯏꯜꯂꯒ ꯆꯠꯄꯗꯣ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯋꯥꯕ ꯑꯗꯨꯗꯨꯒꯤ ꯑꯩ ꯆꯠꯇꯦꯕ ꯈꯣꯡꯒ꯭ꯔꯥꯎ ꯑꯗꯨꯝ ꯁꯦꯠꯂ ꯑꯗꯨꯝ ꯆꯠꯂꯦꯕꯀꯣ ꯈꯣꯡꯕꯨ ꯊꯝꯐꯝ ꯂꯩꯇꯦꯕ ꯍꯥꯏꯗꯤ ꯃꯃꯥꯡꯗ ꯃꯤ 2 ꯐꯝꯕꯗꯣ ꯆꯤꯜꯂꯦꯕ ꯑꯗꯨꯒ ꯁꯦꯀꯦꯟꯗꯁꯨ ꯃꯤ 4 ꯐꯝꯃꯤꯀꯣ ꯑꯗꯨꯒ ꯂꯥꯁꯀꯤꯗꯣ ꯑꯗꯨꯗꯁꯨ ꯃꯤ 4 ꯐꯝꯕꯗ ꯌꯥꯝ ꯆꯤꯜꯂꯦꯀꯣ ꯃꯐꯝꯗꯣ ꯑꯗꯨꯅ ꯅꯨꯡꯉꯥꯏꯇꯦꯕ ꯆꯠꯄꯗꯣ ꯑꯗꯨꯒꯤꯅꯤ ꯑꯩꯅ ꯐꯅꯦꯛ ꯁꯦꯠꯇ꯭ꯔꯤꯗꯣ ꯂꯥꯞꯇꯤ ꯑꯗꯨꯝ ꯂꯥꯞꯄꯤꯀꯣ ꯄꯨꯡ 1 ꯅꯠꯇ꯭ꯔꯒꯅ ꯄꯨꯡ 1ꯒ ꯃꯤꯅꯤꯠ 10 ꯑꯗꯨꯋꯥꯏꯃꯨꯛ ꯑꯗꯨꯝ ꯆꯪꯉꯤꯀꯣ ꯍꯥꯏꯗꯤ ꯃꯔꯛ ꯃꯔꯛꯇ ꯍꯧꯖꯤꯛꯇꯤ ꯅꯣꯡꯁꯨ ꯇꯥꯕꯅꯤꯅ ꯅꯨꯡ ꯅꯤꯡꯈꯥꯏꯔꯛꯄ ꯃꯌꯥꯝꯁꯨ ꯌꯥꯎꯍꯧꯋꯤ ꯔꯥꯚꯪꯂꯥ ꯕꯖꯥꯔ ꯌꯧꯔꯦ ꯍꯧꯖꯤꯛ ꯑꯗꯨꯒ ꯔꯥꯚꯪꯂꯥ ꯕꯖꯥꯔꯒꯤ ꯋꯦꯗꯔꯁꯦ ꯌꯦꯡꯉꯨ ꯂꯩꯆꯤꯟ ꯊꯥꯔ ꯂꯩꯔꯝꯃꯤꯁꯦ ꯁꯤ ꯂꯩꯆꯤꯟꯁꯦ ꯌꯥꯝ ꯊꯥꯗ꯭ꯔꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯨꯛ ꯊꯥꯖꯤꯜꯂꯛꯈꯤꯅꯤꯀꯣ ꯂꯩꯆꯤꯟꯁꯦ ꯑꯗꯨꯅ ꯁꯤꯗꯗꯤ ꯀ꯭ꯋꯥ ꯖꯔꯗꯥꯁꯦ ꯆꯥꯗꯦꯀꯣ ꯃꯤꯈꯩꯁꯦ ꯑꯗꯨꯅ ꯀꯩꯅꯣꯁꯦ ꯁꯥꯗꯥ ꯅꯠꯇ꯭ꯔꯒꯅ ꯀ꯭ꯋꯥ ꯀꯩꯅꯣꯗꯣ ꯁꯥꯗꯥ ꯃꯤꯊꯥ ꯑꯗꯨꯃꯥꯏꯅ ꯍꯥꯏꯔꯒ ꯆꯥꯏꯀꯣ ꯀ꯭ꯋꯥꯁꯦ ꯑꯗꯨꯅ ꯀ꯭ꯋꯥ ꯆꯥꯗꯕ ꯀꯨꯏꯔꯦ ꯏꯃꯥ ꯑꯩꯈꯣꯏꯅꯤ ꯀ꯭ꯋꯥ ꯑꯃꯃꯝ ꯆꯥꯊꯣꯛꯑꯦ ꯑꯗꯨꯒ ꯏꯆꯦ ꯂꯥꯛꯄ ꯉꯥꯏꯔꯤꯅꯦ ꯏꯆꯦꯅ ꯕꯖꯥꯔꯗ ꯂꯩꯔꯝꯃꯣ ꯃꯥ ꯑꯗꯨꯝ ꯂꯥꯛꯀꯦꯅ ꯍꯥꯏꯅ ꯑꯩꯈꯣꯏ ꯇꯥꯗ ꯃꯣꯏꯅꯤ ꯂꯧꯕ ꯂꯥꯛꯏꯅꯦ ꯑꯩꯈꯣꯏꯔꯣꯝꯗ ꯆꯥꯛ ꯆꯥ ꯇꯣꯛꯑꯀꯥꯟꯗ ꯀ꯭ꯋꯥ ꯃꯇꯝ ꯆꯥꯔꯨꯁꯤ ꯍꯥꯏꯕꯒꯤ ꯆꯠꯅꯕꯤꯗꯣ ꯁ꯭ꯋꯥꯏꯗꯗꯤ ꯂꯩꯇꯦꯀꯣ ꯑꯗꯨꯒ ꯆꯠꯅꯕꯤ ꯑꯃ ꯍꯥꯏꯔꯒꯅ ꯀꯩꯒꯨꯝꯕ ꯑꯩꯈꯣꯏꯅ ꯃꯤꯒꯤ ꯃꯌꯨꯝꯗ ꯆꯠ ꯇꯥꯔꯒꯗꯤ ꯀꯅꯥꯅ ꯑꯃꯒꯤ ꯃꯌꯨꯝꯗ ꯑꯣꯏꯔꯁꯨ ꯆꯠ ꯇꯥꯔꯒꯗꯤ ꯌꯨ ꯄꯨꯔꯒ ꯆꯠꯅꯩꯀꯣ ꯍꯥꯏꯗꯤ ꯋꯤꯁꯀꯤꯒꯨꯝꯕ ꯕ꯭ꯔꯦꯟꯗꯤꯒꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯑꯇꯣꯞ ꯑꯇꯣꯞꯄ ꯕꯤꯌꯔꯒꯨꯝꯕ ꯑꯗꯨꯒꯨꯝꯕ ꯄꯨꯔ ꯆꯠꯅꯩꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯏꯆꯦꯒꯤ ꯃꯀꯨꯕꯣꯛꯇꯣ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯆꯠꯇꯧꯕ ꯑꯗꯨꯒꯤ ꯁꯤ ꯂꯩꯔꯒ ꯆꯠꯂꯅꯤ ꯍꯥꯏꯗꯤ ꯑꯃ ꯍꯦꯛꯇ ꯂꯩꯔ ꯆꯠꯂꯅꯦꯕꯀோ ꯍꯥꯏꯗꯤ ꯄꯨꯔꯗꯤ ꯌꯥꯝꯅ ꯀꯩꯅꯣ ꯇꯧꯕꯗꯣ ꯔꯦꯁꯄꯦꯛ ꯂꯩꯕꯗꯣ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯩꯕ ꯆꯠꯅꯕꯤꯗꯣ ꯃꯣꯏ ꯁ꯭ꯋꯥꯏꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯇꯤꯁꯇꯥ ꯕ꯭ꯔꯥꯟꯁꯤꯁꯨ ꯀꯩꯅꯣꯅꯤꯀꯣ ꯋꯤꯁꯀꯤꯅꯤꯀꯣ ꯁꯤꯛꯀꯤꯝꯒꯤ ꯑꯗꯨꯒ ꯌꯥꯝꯅꯗꯤ ꯇꯥꯡꯗꯕꯅꯤ ꯂꯨꯄꯥ 100ꯔ 200ꯔ ꯀꯩꯅꯣ ꯄꯤꯕꯅꯦꯀꯣ ꯁꯤꯁꯨ ꯌꯥꯝꯅ ꯇꯥꯡꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯗꯤ ꯁꯤ ꯑꯣꯏꯅ ꯂꯧꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯇꯥꯗꯅ ꯂꯧꯕ ꯂꯥꯛꯑꯦ ꯇꯥꯗ ꯁꯤꯁꯤꯗ ꯀꯩꯅꯣ ꯍꯥꯏꯀꯣ ꯏꯆꯦꯒꯤ ꯅꯨꯄꯥꯁꯦ ꯁꯤꯗ ꯑꯁꯣ ꯍꯥꯏꯀꯣ ꯑꯁꯣ ꯑꯗꯨꯒ ꯏꯆꯦꯁꯤꯅ ꯁꯤꯗ ꯑꯥꯏ ꯍꯥꯏꯀꯣ ꯑꯥꯏ ꯑꯗꯨꯅ ꯑꯁꯣꯅ ꯂꯧꯕ ꯂꯥꯛꯑꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯆꯠꯂꯤ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯏꯆꯦꯒꯤ ꯃꯀꯨꯕꯣꯛ ꯈꯣꯏꯗ ꯂꯝꯕꯤꯒꯤ ꯂꯩꯆꯤꯟ ꯈꯨꯊꯥꯁꯦ ꯌꯦꯡꯉꯣ ꯁ꯭ꯋꯥꯏꯗ ꯅꯣꯡ ꯁꯨꯡꯉꯥꯡ ꯍꯥꯡꯗꯦꯕꯀꯣ ꯁꯤꯗꯗꯤ ꯐꯤ ꯁꯨꯔꯁꯨ ꯁꯨꯡꯀꯪ ꯀꯪꯗꯦꯕ ꯑꯗꯨꯝ ꯂꯩꯆꯤꯟ ꯑꯗꯨꯝ ꯊꯥꯔꯒ ꯅꯣꯡ ꯆꯨꯔꯒ ꯑꯗꯨꯝ ꯂꯩꯌꯦꯕ ꯁ꯭ꯋꯥꯏꯗꯗꯤ ꯑꯩꯈꯣꯏ ꯏꯆꯦꯒꯤ ꯃꯅꯦꯝꯄꯣꯛꯅꯦ ꯁꯤꯅ ꯑꯗꯨꯒ ꯃꯥ ꯅꯥꯕꯒꯤ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏ ꯀꯩꯅꯣ ꯆꯦꯟꯅꯥꯏ ꯆꯠꯇꯧꯕ ꯑꯗꯨꯒꯤ ꯏꯃꯥ ꯈꯣꯏꯅꯤ ꯃꯣꯏꯒꯤ ꯌꯨꯝꯗ ꯃꯇꯝ ꯈꯔ ꯂꯩꯗꯧꯕ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯦ ꯑꯩꯒꯤ ꯅꯨꯄꯥꯒꯤ ꯃꯆꯦ ꯋꯦꯗꯔꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯔꯥꯚꯪꯂꯥꯁꯦ ꯑꯗꯨꯝ ꯅꯣꯡꯊꯤ ꯅꯣꯡꯃꯪꯒ ꯑꯗꯨꯝ ꯂꯩꯌꯦꯕ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯗꯦ ꯐꯤꯔꯣꯟ ꯁꯨꯕꯁꯨ ꯀꯪꯗꯦ ꯑꯗꯨꯒ ꯁꯤꯗ ꯍꯦꯛ ꯂꯥꯛꯑꯕ ꯑꯩꯗꯤ ꯑꯗꯨꯝ ꯅꯥꯔꯤ ꯑꯗꯨꯝ ꯇꯧꯋꯤꯀꯣ ꯏꯁꯥ ꯅꯨꯡꯉꯥꯏꯇꯦꯕ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯗꯤ ꯆꯥ ꯂꯣꯜꯂꯤ ꯁꯤꯗ ꯀꯩꯅꯣ ꯇꯧꯗꯦ ꯁꯪꯒꯣꯝ ꯊꯛꯈꯣ ꯍꯥꯏꯅ ꯃꯣꯏꯒꯤ ꯀꯩꯅꯣꯅ ꯍꯣꯏ ꯏꯆꯦꯒꯤ ꯃꯅꯦꯝꯄꯣꯛꯇꯨꯅ ꯃꯄꯥꯟꯗꯗꯤ ꯌꯥꯝ ꯏꯪꯉꯤꯀꯣ ꯑꯗꯨ ꯁ꯭ꯋꯥꯏꯗ ꯂꯩꯕ ꯃꯤꯈꯩꯗꯤ ꯑꯗꯨꯝ ꯍꯩꯅꯔꯕꯅꯤ ꯃꯣꯏꯗꯤ ꯏꯆꯦꯒꯤ ꯃꯆꯥꯅꯨꯄꯤꯅꯦ ꯌꯦꯡꯉꯨꯁꯦ ꯑꯩꯈꯣꯏ ꯌꯧꯔꯦ ꯏꯆꯦ ꯍꯣꯏ ꯌꯨꯝꯗꯣ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯅꯠꯇꯦꯀꯣ ꯁꯣꯔꯣꯛꯇꯩ ꯀꯨꯝꯊꯔꯒ ꯂꯩꯗꯣꯏꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯥꯛꯑꯗꯤ ꯃꯃꯥꯅ ꯉꯥꯡꯕꯤꯕ ꯈꯔ ꯐꯔꯅꯤꯅ ꯃꯥ ꯍꯔꯥꯎꯕꯅꯤꯀꯣ ꯑꯩꯈꯣꯏ ꯆꯠꯄꯀꯥꯁꯦ ꯍꯧꯖꯤꯛꯇꯤ ꯆꯥꯎꯔꯦ ꯆꯍꯤ 12 ꯍꯟꯗꯛ 12 ꯁꯨꯗꯣꯏꯔꯥ ꯑꯣꯏꯔꯝꯃꯅꯤ ꯃꯥꯗꯣ ꯑꯩꯉꯣꯟꯗꯒꯤ ꯍꯦꯟꯅꯕꯨ ꯆꯥꯎꯈꯤꯗꯣꯔꯦ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛꯇꯅꯤ ꯑꯗꯨꯅ ꯌꯥꯝ ꯂꯨꯅ ꯇꯧꯖꯩꯀꯣ ꯃꯃꯥꯒ ꯃꯄꯥꯒꯅ ꯑꯗꯨꯕꯨ ꯁꯣꯔꯣꯛ ꯃꯄꯥꯟꯗ ꯂꯩꯇꯕ ꯌꯨꯝꯁꯦ ꯅꯨꯡꯉꯥꯏꯇꯦꯀꯣ ꯃꯈꯥꯗꯅꯤ ꯆꯠꯂ ꯂꯩꯗꯣꯏꯁꯦ ꯑꯗꯨꯒ ꯑꯩꯗꯤ ꯁ꯭ꯋꯥꯏꯗ ꯂꯥꯛꯄꯁꯦ ꯇꯜꯂꯦꯕ ꯀꯩꯒꯤꯅꯣꯗ ꯀꯥꯛꯐꯩ ꯌꯥꯝ ꯂꯩꯌꯦꯕꯀꯣ ꯑꯗꯨ ꯅꯠꯇꯕꯒꯤꯗꯤ ꯐꯕ ꯀꯥꯛꯐꯩ ꯂꯩꯕꯁꯦ ꯌꯥꯝ ꯍꯩꯅꯗꯦꯕ ꯃꯃꯥ ꯆꯠꯈ꯭ꯔꯀꯥꯟꯗ ꯃꯃꯥꯁꯦ ꯍꯌꯦꯡ ꯆꯠꯇꯣꯏꯅꯤꯀꯣ ꯑꯗꯣ ꯃꯥ ꯆꯠꯈ꯭ꯔꯀꯥꯟꯗ ꯏꯃꯥꯅꯦ ꯑꯩꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯇꯥꯗ ꯍꯟꯕꯨꯗꯤ ꯍꯜꯂꯛꯀꯅꯤ ꯃꯣꯏ ꯀꯩꯅꯣꯗ ꯁꯤꯡꯖꯨꯗ ꯊꯤꯜꯂꯨꯔꯒ ꯍꯜꯂꯛꯀꯅꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ 4 ꯂꯩꯗꯣꯏꯅꯦꯕ ꯌꯨꯝꯗ ꯑꯗꯣ ꯃꯥ ꯁ꯭ꯀꯨꯜ ꯆꯠꯄꯒꯤ ꯆꯥꯛ ꯊꯣꯡꯉ ꯄꯤꯖꯕꯒꯤ ꯇꯤꯐꯤꯟ ꯍꯥꯞꯄꯒꯤ ꯃꯥ ꯂꯥꯏꯔꯤꯛ ꯄꯥꯍꯟꯕꯒꯤ ꯀꯅꯥꯝꯇ ꯁꯦꯟꯅꯕꯤꯅꯕ ꯃꯤ ꯂꯩꯇꯦꯅ ꯏꯃꯥ ꯑꯩꯈꯣꯏꯅꯤ ꯂꯥꯛꯏꯅꯦ ꯑꯗꯨ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯗꯤ ꯆꯥꯎꯔꯕꯅꯤꯅꯀꯣ ꯆꯍꯤ 11 ꯀꯥꯏꯁꯦꯀꯣ ꯆꯥꯎꯔꯕ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯃꯥꯗꯤ ꯑꯉꯥꯡꯒꯤ ꯋꯥꯈꯜ ꯑꯗꯨꯝ ꯂꯩꯖꯩꯑꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯄꯪꯖꯕꯅꯦꯕ ꯑꯉꯥꯡꯁꯦ ꯑꯗꯨꯅ ꯃꯃꯥꯅ ꯑꯗꯨꯝ ꯉꯥꯡꯕꯤꯕꯒꯤ ꯃꯥ ꯑꯩꯈꯣꯏ ꯂꯥꯛꯑꯗꯤ ꯅꯨꯡꯉꯥꯏꯕꯅꯦꯕ ꯉꯥꯡꯕꯤꯔꯔꯣꯏꯅ ꯑꯗꯨ ꯃꯤꯈꯩꯁꯤꯅ ꯑꯩꯈꯣꯏꯅꯤꯁꯦ ꯃꯁꯛ ꯃꯥꯟꯅꯩꯌꯦ ꯃꯥꯟꯅꯕ꯭ꯔꯥ ꯃꯥꯟꯅꯗꯕ꯭ꯔꯥ ꯀꯩꯅꯣ ꯀꯣꯃꯦꯟꯗ ꯍꯥꯏꯔꯝꯃꯨꯅꯦ ꯑꯩꯈꯣꯏꯅꯤꯁꯦ ꯍꯥꯏꯗꯤ ꯃꯅꯤꯄꯨꯔꯗꯒꯤ ꯌꯥꯝ ꯍꯩꯅ ꯂꯥꯛꯑꯦꯌꯦ ꯑꯩꯁꯦ ꯁꯤꯗ ꯃꯁꯛ ꯃꯥꯟꯅꯕ ꯏꯃꯨꯡꯁꯤꯗ ꯁ꯭ꯋꯥꯏꯗꯗꯤ ꯃꯤ ꯌꯨꯝꯗ ꯒꯦꯁꯀꯨꯝꯕ ꯂꯥꯛꯑꯗꯤ ꯄꯨꯈꯝꯁꯦ ꯁꯤꯒꯨꯝꯕꯗ ꯑꯣꯏꯅ ꯄꯤꯖꯩꯀꯣ ꯑꯗꯨꯒ ꯀꯩꯅꯣꯁꯨ ꯇꯧꯗꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯔꯣꯝꯗ ꯂꯩꯗꯅ ꯄꯨꯈꯝ ꯑꯃꯗ ꯃꯤ 2 ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯆꯥꯃꯤꯟꯅꯩꯗꯅ ꯑꯩꯈꯣꯏ ꯏꯃꯥ ꯍꯣꯏ
ꯑꯗꯒꯤ ꯏꯅꯥꯎꯅꯨꯄꯤ ꯀꯩꯒ ꯄꯨꯟ ꯆꯥꯃꯤꯟꯅꯩꯗꯅꯀꯣ ꯁꯤꯗꯗꯤ ꯀꯅꯥꯝꯇ ꯆꯥꯛ ꯆꯥꯃꯤꯟꯅꯗꯦꯕ ꯄꯨꯟꯅ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯄ꯭ꯂꯦꯠꯇ ꯆꯥꯟꯅꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯅ ꯍꯥꯏꯗꯤ ꯏꯃꯥꯒꯤ ꯄꯨꯈꯝꯗ ꯑꯩꯅ ꯆꯥꯕ ꯌꯥꯗꯦ ꯑꯩꯒ ꯏꯃꯥꯒ ꯆꯥꯛ ꯆꯥꯃꯤꯟꯅꯕ ꯌꯥꯗꯦ ꯍꯥꯏꯗꯤ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯂꯨꯈꯥꯛ ꯑꯣꯏ ꯍꯥꯏꯗꯣꯏꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯆꯥꯟꯅꯗꯦꯕꯀꯣ ꯁꯤꯗ ꯆꯥꯟꯅꯗꯦꯕ ꯑꯗꯨꯅ ꯃꯁꯥ ꯃꯁꯥꯒꯤ ꯀꯩꯅꯣꯗ ꯆꯥꯅꯩꯌꯦꯕ ꯑꯗꯨꯒ ꯑꯩ ꯅꯨꯄꯥꯒ ꯑꯩꯒꯕꯨꯗꯤ ꯑꯗꯨꯝ ꯄꯨꯟꯅ ꯆꯥꯃꯤꯟꯅꯔꯁꯨ ꯀꯩꯁꯨꯝ ꯀꯥꯏꯗꯦꯀꯣ ꯑꯩꯈꯣꯏꯅꯤꯗꯤ ꯃꯇꯩ ꯃꯅꯥꯎ ꯑꯣꯏꯕꯅꯤꯅ ꯑꯗꯨꯒ ꯑꯇꯣꯞꯄꯗꯗꯤ ꯀꯅꯥꯝ ꯆꯥꯟꯅꯗꯦꯕꯀꯣ ꯏꯁꯤꯡ ꯊꯛꯄꯒꯤ ꯀꯣꯟꯁꯨ ꯄꯨꯟꯗꯦꯕꯀꯣ ꯑꯗꯨꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯣꯏ ꯂꯩꯅꯩ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯈꯪꯗ꯭ꯔꯗꯤ ꯌꯥꯗꯦꯕ ꯁꯤꯒꯨꯝꯕꯁꯦ ꯇꯝꯗ꯭ꯔꯗꯤꯀꯣ ꯑꯩꯁꯨ ꯍꯥꯟꯅ ꯂꯥꯛꯄꯗ ꯉꯥꯏꯔꯤꯉꯩ ꯀꯥꯟꯗꯗꯤ ꯀꯩꯝ ꯈꯪꯉꯝꯗꯦꯕꯀꯣ ꯑꯗꯣ ꯑꯌꯥꯝꯕꯅ ꯆꯥꯛ ꯌꯦꯟꯁꯥꯡ ꯊꯣꯡꯕ ꯀꯃꯥꯏꯅ ꯊꯣꯡꯗꯣꯏꯅꯣ ꯀꯩꯗꯧꯗꯣꯏꯅꯣ ꯁ꯭ꯋꯥꯏꯒꯤ ꯀꯃꯥꯏꯅ ꯆꯥꯟꯅꯒꯦ ꯇꯧꯕꯁꯦ ꯑꯩꯗꯤ ꯑꯩꯈꯣꯏ ꯏꯆꯦ ꯍꯣꯏꯗ ꯂꯥꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯇꯝꯃꯦꯕ ꯑꯌꯥꯝꯕꯅꯀꯣ ꯍꯥꯏꯗꯤ ꯅꯍꯥꯟꯃꯨꯛꯁꯨ ꯃꯣꯏ ꯅꯥꯕꯩ ꯆꯠꯈꯤꯕ ꯀꯥꯟꯗꯁꯨ ꯏꯃꯥ ꯈꯣꯏꯅꯤ ꯁꯤꯗ ꯊꯥ 1-2 ꯍꯦꯟꯅ ꯂꯩꯌꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯏꯆꯦꯁꯦ ꯑꯩꯉꯣꯟꯗꯒꯤ ꯌꯥꯝ ꯍꯜꯂꯤꯀꯣ ꯑꯩꯉꯣꯟꯗꯒꯤ ꯆꯍꯤ ꯀꯩꯅꯣ ꯍꯜꯂꯦꯕ 12-13 ꯍꯜꯂꯦꯕ ꯑꯗꯨꯅ ꯃꯥꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯂꯥꯛꯄ ꯀꯨꯏꯗ꯭ꯔꯤꯉꯩ ꯀꯥꯟꯗ ꯈꯪꯉꯝꯃꯣꯏꯅ ꯑꯩꯉꯣꯟꯗ ꯑꯗꯨꯝ ꯇꯝꯕꯤꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯤ ꯁꯨꯃꯥꯏꯅ ꯇꯧꯗꯣꯏꯅꯦꯅ ꯑꯗꯨꯅ ꯁ꯭ꯋꯥꯏꯒꯤ ꯆꯠꯅꯕꯤ ꯀꯩꯀꯥꯁꯦ ꯑꯩ ꯁ꯭ꯋꯥꯏꯗ ꯂꯥꯛꯑꯒꯅꯤꯀꯣ ꯇꯝꯃꯤꯁꯦ ꯑꯗꯨꯅ ꯌꯨꯝꯒꯤ ꯑꯍꯟ ꯑꯣꯏꯕ ꯃꯤꯈꯩꯗꯨꯗ ꯍꯥꯟꯅ ꯄꯤꯔꯒ ꯑꯩꯈꯣꯏ ꯀꯣꯟꯅ ꯆꯥꯗꯣꯏꯅꯤꯀꯣ ꯁꯤꯗ ꯗꯥꯟꯁ ꯇꯧꯔꯤꯁꯦ ꯑꯃꯨꯛ ꯃꯥꯗꯤ ꯈꯪꯖꯗꯕꯅꯦ ꯑꯩꯉꯣꯟꯗ ꯗꯥꯟꯁ ꯇꯧꯕꯒꯤ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯀꯥꯏꯅ ꯍꯥꯏꯔꯝꯕꯅꯦ ꯑꯩꯉꯣꯟꯗ ꯑꯩꯅ ꯍꯌꯦꯡ ꯅꯝꯁꯦ ꯍꯥꯏꯕꯒꯤ ꯅꯝꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅ ꯏꯆꯦꯅ ꯁꯟ ꯊꯣꯡꯉꯦ ꯑꯗꯨꯗꯨꯒ ꯃꯥꯏꯔꯦꯟ ꯉꯧꯕ ꯑꯃꯒ ꯇꯧꯔꯒ ꯑꯩꯈꯣই ꯆꯥꯛ ꯆꯥꯔꯒꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯋꯥꯔꯤ ꯁꯥꯟꯅꯔꯒꯁꯨ ꯂꯩꯊꯣꯛꯎꯔꯦꯀꯣ ꯀꯩꯒꯤꯅꯣꯗ ꯑꯩꯈꯣꯏꯁꯨ ꯂꯥꯛꯇꯕ ꯀꯨꯏꯔꯦꯕꯀꯣ ꯁꯤꯗ ꯌꯥꯝ ꯇꯣꯏꯅꯁꯨ ꯂꯥꯛꯄ ꯉꯝꯗꯕꯅꯤꯅ ꯑꯩꯁꯨ ꯌꯨꯝꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯌꯨꯝꯒꯤ ꯑꯣꯏꯅ ꯊꯕꯛ ꯂꯩꯖꯕꯅꯤꯅꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯍꯥꯏꯕ ꯑꯗꯨꯗ ꯃꯥꯗꯨ ꯏꯀꯥꯏꯖꯗꯅ ꯁꯣꯝ ꯅꯥꯀꯟꯗ ꯐꯝꯈ꯭ꯔꯕꯅꯦ ꯑꯗꯣ ꯑꯩꯅ ꯊꯑꯣꯏꯀꯤ ꯀꯧꯔꯒ ꯚꯤꯗꯤꯑꯣ ꯅꯝꯁꯦ ꯂꯥꯛꯑꯣꯅ ꯍꯥꯏꯔꯒ ꯀꯧꯔꯤꯅꯤꯀꯣ ꯃꯁꯤ ꯅꯨꯄꯤꯁꯦ ꯏꯀꯥꯏꯖꯩ ꯑꯩꯅ ꯍꯥꯏꯕ ꯃꯥꯗꯣ ꯑꯗꯣ ꯑꯩꯅ ꯂꯥꯛꯑꯣ ꯑꯩꯅ ꯀꯧꯔꯀꯥꯟꯗ ꯚꯤꯗꯤꯑꯣ ꯅꯝꯍꯜꯂꯤꯅꯤ ꯃꯥꯗꯣ ꯃꯤꯈꯩꯁꯤꯅ ꯑꯩꯉꯣꯟꯗ ꯁ꯭ꯋꯥꯏꯗ ꯍꯥꯏꯔꯤꯅꯦ ꯑꯩꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯌꯨꯝ ꯄꯥꯜꯂꯛꯏꯕ ꯏꯃꯨꯡꯁꯦ ꯑꯩꯈꯣꯏ ꯏꯃꯥꯁꯤꯁꯨ ꯑꯩ ꯃꯥꯜꯂꯦꯌꯦ ꯑꯗꯩ ꯑꯩꯈꯣꯏ ꯆꯦꯁꯤꯁꯨ ꯑꯩ ꯃꯥꯜꯂꯦꯌꯦ ꯃꯆꯥꯅꯨꯄꯤꯁꯤꯁꯨ ꯑꯩ ꯃꯥꯜꯂꯦꯌꯦ ꯑꯩ ꯅꯨꯄꯥꯗꯨꯁꯨ ꯑꯩ ꯃꯥꯜꯂꯦꯌꯦ ꯀꯃꯥꯏꯅ ꯇꯧꯔꯀꯥꯟꯗ ꯈꯪꯅꯔꯤꯅꯣ ꯌꯥꯝ ꯍꯩꯅ ꯍꯥꯏꯗꯤ ꯃꯁꯛ ꯆꯞ ꯃꯥꯟꯅꯕ ꯂꯩꯗꯅ ꯑꯇꯣꯞꯄ ꯏꯃꯨꯡꯗꯒꯤ ꯂꯥꯛꯄ ꯃꯐꯝꯗꯒꯤ ꯂꯥꯛꯄ ꯃꯤ ꯃꯥꯟꯗꯦ ꯁ꯭ꯋꯥꯏꯒꯤ ꯃꯤ ꯑꯗꯨꯝ ꯃꯥꯜꯂꯦꯅ ꯑꯗꯨꯒ ꯑꯌꯥꯝꯕꯅ ꯑꯩꯉꯣꯟꯗ ꯃꯤꯈꯩꯁꯤꯅ ꯑꯩꯁꯦ ꯅꯦꯄꯥꯂꯤ ꯃꯥꯜꯂꯦꯅ ꯑꯗꯨꯝ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯅꯦꯄꯥꯂꯤ ꯃꯥꯜꯂꯦ ꯑꯗꯨꯒ ꯀꯩꯒꯤꯅꯣ ꯑꯩꯅ ꯍꯤꯟꯗꯤ ꯉꯥꯡꯉꯤꯁꯦꯅ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ ꯍꯥꯏꯀꯣ ꯍꯥꯏꯗꯤ ꯑꯩ ꯅꯦꯄꯥꯂꯤꯗꯤ ꯈꯪꯉꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯁꯨ ꯑꯩ ꯅꯦꯄꯥꯂꯤ ꯉꯥꯡꯗꯦꯕ ꯑꯗꯨꯅ ꯕꯖꯥꯔꯗꯨꯒꯨꯝꯕ ꯆꯠꯄꯀꯥꯟꯗ ꯃꯤꯈꯩꯁꯤꯅ ꯑꯩꯉꯣꯟꯗ ꯅꯪ ꯅꯦꯄꯥꯂꯤ ꯉꯥꯡꯗꯅ ꯍꯤꯟꯗꯤ ꯉꯥꯡꯉꯤꯗꯨ ꯀꯩꯒꯤꯅꯣꯅ ꯍꯪꯉꯦꯕ ꯍꯥꯏꯗꯤ ꯍꯦꯛ ꯎꯕꯗ ꯃꯣꯏꯈꯩꯅ ꯑꯩꯁꯦ ꯅꯦꯄꯥꯂꯤꯅꯦꯅ ꯑꯗꯨꯝ ꯈꯜꯂꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯁꯛ ꯃꯥꯟꯅꯩꯁꯦ ꯀꯔꯤ ꯃꯔꯝ ꯃꯥꯟꯅꯩꯅꯣ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯏꯃꯥꯒ ꯑꯩꯈꯣꯏꯅꯤ ꯈꯛꯇꯪ ꯌꯨꯝꯗ ꯂꯩꯕꯅꯤꯅ ꯁꯨꯃꯥꯏꯅ ꯃꯤ ꯃꯌꯥꯝ ꯄꯨꯜꯂꯒ ꯆꯥꯛꯀ ꯆꯥꯃꯤꯟꯅꯗꯕ ꯌꯥꯝ ꯀꯨꯏꯔꯦꯀꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅꯤ ꯋꯥꯔꯤ ꯁꯥꯟꯅꯐꯝ ꯂꯩꯇ ꯇꯧꯔꯒ ꯌꯨꯝꯗ ꯂꯩꯕꯗꯣ ꯑꯗꯨꯅ ꯁꯤꯗ ꯃꯤ ꯃꯌꯥꯝꯒ ꯄꯨꯜꯂꯒ ꯂꯩꯕꯁꯦ ꯅꯨꯡꯉꯥꯏꯌꯦꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯇꯧꯗꯦꯀꯣ ꯁꯤꯗꯗꯤ ꯚꯨꯇꯤꯌꯥꯒꯤ ꯐꯦꯃꯤꯂꯤꯗꯗꯤ ꯑꯌꯥꯝꯕꯅ ꯅꯨꯄꯥꯁꯤꯡꯁꯦꯀꯣ ꯅꯨꯄꯤꯒꯤ ꯃꯇꯦꯡ ꯌꯥꯝ ꯄꯥꯡꯉꯦꯀꯣ ꯑꯗꯨꯅ ꯀꯩꯅꯣ ꯇꯧꯗꯦꯕ ꯍꯥꯏꯗꯤ ꯅꯨꯄꯤꯇꯪꯅ ꯇꯧꯒꯗꯕꯅꯤ ꯍꯥꯏꯕ ꯊꯕꯛꯇꯣ ꯂꯩꯇꯦꯕ ꯍꯥꯏꯗꯤ ꯅꯨꯄꯥꯁꯨ ꯀꯣꯟ ꯐꯦꯡꯖꯤꯜꯂꯛꯀꯅꯤꯗꯣ ꯆꯥꯛ ꯊꯣꯡꯖꯤꯜꯂꯛꯀꯅꯤꯗꯣ ꯆꯥꯕ ꯂꯣꯏꯁꯤꯜꯂꯛꯀꯅꯤꯗꯣ ꯍꯥꯏꯗꯤ ꯇꯧꯋꯦꯕ ꯑꯗꯨꯃꯥꯏꯅ ꯍꯥꯏꯗꯤ ꯂꯩꯗꯅ ꯅꯨꯄꯤꯅ ꯀꯣꯟ ꯐꯦꯡꯗꯧꯅꯤ ꯍꯥꯏꯕ ꯑꯗꯨꯒꯨꯝꯕ ꯂꯩꯇꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯇꯥꯗꯁꯨ ꯌꯥꯝ ꯐꯩꯀꯣ ꯍꯥꯏꯗꯤ ꯊꯕꯛꯀꯁꯦ ꯁꯠ ꯁꯠ ꯂꯣꯏꯁꯤꯜꯂꯦꯕ ꯑꯗꯣ ꯏꯆꯦ ꯍꯌꯦꯡ ꯆꯠꯈꯤꯗꯣꯔꯦꯅ ꯃꯥꯅ ꯄꯨꯅꯕ ꯑꯃꯨꯛ ꯁꯟ ꯑꯆꯥꯔ ꯑꯃꯨꯛ ꯁꯦꯝꯕꯤꯔꯤꯅꯤꯀꯣ ꯃꯥꯅ ꯊꯕꯛ ꯌꯥꯝ ꯐꯩꯌꯦ ꯁ꯭ꯋꯥꯏꯗꯗꯤ ꯅꯨꯄꯥꯈꯩꯁꯦ ꯀꯩꯅꯣ ꯇꯧꯗꯦ ꯍꯥꯏꯗꯤ ꯃꯤꯅ ꯍꯥꯏꯕ ꯉꯥꯏꯅꯗ ꯇꯥꯔꯁꯨ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯑꯃ ꯂꯩ ꯇꯥꯔꯗꯤ ꯃꯁꯥꯅ ꯑꯗꯨꯝ ꯁꯠ ꯁꯠ ꯍꯧꯔꯒꯅꯤ ꯈꯪꯗꯦ ꯂꯣꯜꯂ ꯑꯗꯨꯝ ꯆꯥꯒ ꯊꯛꯆꯔꯤꯕꯀꯣ ꯑꯗꯨꯝ ꯀꯩꯝ ꯍꯥꯏꯅꯗꯦꯕ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯀꯩꯒꯤꯅꯣꯗ ꯃꯩꯁꯨ ꯂꯥꯛꯇ꯭ꯔꯦ ꯃꯩꯁꯨ ꯃꯨꯠꯈ꯭ꯔꯦ ꯑꯗꯨꯅ ꯚꯤꯗꯤꯑꯣꯁꯨ ꯀꯩꯅꯣ ꯇꯧꯗꯦ ꯏꯗꯤꯠ ꯇꯧꯒꯦ ꯑꯗꯨꯗꯨꯒ ꯅꯦꯠꯋꯥꯔꯛꯁꯨ ꯅꯨꯡꯉꯥꯏꯇꯦꯀꯣ ꯉꯁꯤꯁꯦ ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯍꯥꯏꯗꯤ ꯆꯠꯈ꯭ꯔꯀꯥꯟꯗ ꯑꯩ ꯀꯩꯗꯧꯔꯒ ꯂꯩꯒꯦ ꯁ꯭ꯋꯥꯏꯁꯦ ꯑꯗꯨꯗꯨꯒ ꯁ꯭ꯋꯥꯏꯒꯤ ꯌꯨꯝꯁꯤꯅ ꯀꯃꯥꯏ ꯇꯧꯔ ꯂꯩꯒꯦ ꯂꯩꯗꯅ ꯁ꯭ꯋꯥꯏꯒꯤ ꯀꯩꯅꯣꯁꯤꯡꯁꯦ ꯂꯩꯀꯥꯏꯁꯦ ꯀꯃꯥꯏꯅ ꯇꯧꯔ ꯂꯩꯒꯦ ꯑꯩ ꯑꯃꯨꯛ ꯌꯦꯡꯍꯜꯂꯛꯀꯦ ꯑꯗꯨꯅ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯜꯂꯁꯦ ꯒꯨꯗ ꯅꯥꯏꯠ